Malem ki kaithel da lupa crore taruklom gi mama loiga da brown sugar kg taruk narcotic and affairs of border naf manipur na fagat pangam kre state ase golden triangle nak pamadi mayai ka ba chinjak puthok pusin taungnaba gi damak lambi yambana fatraba lalonba singi khudong chaba lofam oiri haina naf manipur ge superintendent of police ke mega chandran fongdrakle Hirama Sigamari Lenana, Nasi, all Lambulenda Laiba Nafki office the Pangtukpa Paumi Singaunaba Mada Wangang Laduna, SPK Mega Chandran High, Stedasida Popi Madiganja Thabama from Singda, Naf Manipuna Changsilakpa, surveillance operation Gimatung Manung Chana, Ngarang Imphal Ukrul Lambida Operation Chatake. Operation Adugi Manung Chana Lambia Sigi Gwal Tabi Chingkong Mayada, Yamna Chinganingai Oibamongda, Altoka registration number WB02Q 7488 Kamduna Chek Tarubada. Chingnaba polam sing yaurambadagi khudakta naf manipur ge oina lairiba testing kit amade arumba onaba machine sizinaduna yengba matamda polam sing adu brown sugar ne kg manga oigani haina khangmangam ke brown sugar ga loina fagalaba miyo yadu ukrol district ke sangshat punghon village tege laikidraba jurai 10 gi machanupa bairai hau 10 chahi humfunithoi oiram ke Mapu wahang pahang chataba matamda polam singadu Nagaland dage miyo yahumna fanglakpa sel yanaba haina yanaraga mangonda infalda pukinaba sinarakpani haiba khangmangam ke polam sinarakpa miyo yahumgi maming matha khangmangam le hiramasigi matangda case ama register tawduna thijinbagi thabak chathabasu hore mayai ka bachinjak lalonba sida interstate ki oiba geng khutpu ama leire haibatu ngasi gesina mayek sengna takle Amaromda ngasi numit yung bamatung pungkai chatpa matamda akaknaba paw mafangbadage naf manipurna mantri bukhidagi layonba gamlada haptuna mapalamda puna bohonaramba brown sugar kg ama sufagat pangamke fagalaba miyo yadu Uttar Pradesh ke Bareilly manake Rohiti toladage Anil Kumar Gupta chahine fumapan apokpa Ram Gopal Gautami kawi miyo yadu mamangda so sigumba thaba kaya tawkre haiba khangmangamke UP dagi kingpin oiba miyo yamana mahakpu state asida polam singasi lauruna bagidamak atamna na tharakpane ngarang amadi ngasi fagaliba singasi local market ta lupa lakh taruk aduga malem gi kaithel lupa crore taruklomgi mamaloigane karigumba miyam na mayai kaba chinjak lalol lamgani haina chingnaba miyoi leirabade thintaba tawdana pau pibirau mayai kaba chinjak na manghaliba sing miyam na hena khangnabu wafamne state asidagi mayai kaba chinjak maru fangna muthanaba aikhoi khudingna ama toina hona minasi haina miyam da apil toki nang kesu wang adu marak sida sigumba drug ki karbar sina mayam da samaj da manghan bedo mayam na loina khangbi rabani aduna kana gumba kairoi lekai da drug ki yonba manba paisa thu na pai khalak pani khangde kari gumba aron ba karbar to mi singdo information do any nearest police station natraga police officer district SP oiro natraga koigi NAB gi SP leire aduga officer singda pau pibiraga sigumba se phadoga samaja ya manghan ba pot ase thingnaba koi hotna se adana ai public ta su appeal tawjari